ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯎꯔꯤꯡ ꯊꯨꯡꯉꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯀꯔꯤ ꯀ꯭ꯔꯤꯝ ꯇꯩꯔꯒ ꯐꯒꯅꯤ ꯍꯥꯏꯕ ꯀ꯭ꯋꯦꯁꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦ ꯑꯩꯉꯣꯟꯗ Used to be frightened, jumping from mountains, but now I'm enlightened. Hello, mayam nungaibibo. Ngasigi video asidi kanamtana request tawdaba video ni mi ama khakki request tagi semjaba video ni miyo yadu atai kanamtana te action hi sama sigi video se kai gi semino haibasi maram yamna laikre ado yam samlamna haijage miyoi kaya ama hanta kharni seida message mayam ama thare Facebook ta Instagram da YouTube ta comment mayam tawe du question mayam ama hange hairiba miyoi singseida amawam oina reply tawraga wai sanaraga moi skin gi leiba problem do tanaraga wai sana leibagi matam do kona jadre mayam yamna wang hangbirakpanina Maram asina aina sigi video se semjabani sigi video stay seida yamna mayamna hangakpa question khara lei masi aina yam chamlapna khumjaningi aduga hairiba ji ai sumna tangi points tarada cover tawnaba hona jage aduga aina sigi video se kai semino haiba kanda mi anamana yamna chamamnaba leire skin care sigi matangda aduna aikoina yam hena si seasonal haiba hygiene gi mamangda aina sigi video se semjabani makha tarakuda ju sigumba question mayam ase toina adum hangakani haiba si aina khangjaba ngame mayam gi question singje ubudagi adugi damakta aina sigi video se semjabani ahanbada yamna toina hangakpa question ase aingonda aigi skin je uring thunge natraga si oire natraga adu oire aduna kari cream taiga phagani haiba question se yam toina hangi aingonda masaisa aina haijaning badi any skin problem oiseno uring oigera adagi mahing oigera adagi khujalak oigera any problem oiseno skin problem haibasi yamna live problem nate pot ama khaktaiga product ama khaktaiga ngasai skin dugi problem du hekta phagadaba nate aduna skin je akoina skin care tawba matamda ai video da su aina uchaba ai morning skin care routine adagi di night skin care routine da aina uchaba matamda product se mathang layer tawga taidu skin du da adudo magi product amamam gi mathau amamam layeba aduna mathau amamam laiba singduna ma pulak punjhalla kanda haidi skin care routine do haibdi magi skin du da phagat hanabadu mating pangine samna haibada yamna live pramana ma bijarabada akoi gi society si da su role mayam ama lay haidi police lay doctor lay adagi engineer lay adagi nurse lay oja lay lawu mi lay haibadi mayam ama lay role mayam se masa gi role amamam duna pulak punjalla kanda akoi gi society je complete oiba ngame ma gi mathau do tawra kanda maram aduna skin care si ju chap manaiba akoi gi magi role amamam leiba cleanser gi mathau tongali toner gi mathau tongali serum gi moisturizer gi sunscreen gi adagi ampule emulsion kai ka mayam ama leibe macha mayam ama leigre ado si mayam jina punjalaga akoi gi skin care do mana mathau do tawdori neba apunba akoi gi skin da kana handa ji pidoi neba aduna irai laina hekta product ama hairo maming ama hairo na haibase ai hygienic ge kai no da masi jina lan concept ne aduna si jima mayam ningsing biu aingonda message tharpa matamda aigi skin je si problem leire cream ama hairo kari taigani haibasi hangbirakanu kari maramgi aina cream natraga maming do product do hygiene haiba kanda madugi poto aina somda taiyu na haiba matamda somgi skin do phagalakadabo nateba adugi damakta aina haijadabaneba natrade adum haiba yaba si taiyu si tawona product recommend tawse am live ado aina adugumba do tawjaningdaba haidare haidi aina product to recommend tawni somna season arani adagi adu khak season arani phani na aduga magi mathau du di complete oiraroi adu complete oidrabani na result tu phangaroi adagi somna khallani aina haiba poto season ar su phatena aduna maram asigi damakta aina mayamda si season hoina direct recommend tawdabani kaigino da ai skin care haibasi tapna one by one tawakanda season araga magi mathau du pulap complete oirakani haiba aina thajaba leibagi damakta aina mayamda product ama haibiro haijada haijadabani Coming up next, know your skin type.